ing sok listing amaga chamapanga marfuda Uttar Pradeshta chingna koisinduna turel mapanda leiba Haripur kauba piklaba city amada mi singna khangba madi thajaba ngamloroitraba thokdok ama thoklami numedadu amabeshaki ahing oirami Jagdish kauba sing chanba nupa ama ahing athengmada Haripur gi chingnungda sing chanba chatlami mahakna chingnung adugi manungda yaurakpa matamda matamadu nongalamdai gi matam oirami mahakna mafam adu yauraba matungda mafam aduda namthiba manam ama namlaklami manam adu karigumba pot ama maina chakpagi manam sumalami mai aduna ching adu tumna chakiba tare khanbadagi mahak chingnung adugi manung aduda amukka hena chelduna changki mahakna manam adu lakleba magi adu tamna changliba makai mahakna ching adugi manung aduda kanaguma masu mahaki maningda inarakpagum taurami mahakna hanjina mafam asida leiriba sikkanano haituna hanglami adubu mahakna hangliba wahang adugi pakum amata fanglamde matang aduda ikangkauduna amuba maikhu mayam ama paithurakduna mafam adu pungkup kupsinki maikhu adugi maratagi Jagdishna nupi ama thoraktuna leptuna leiba urami nupi adu amuba sari ama setlami nupi adugi masagatu mahaki masamna kupsillami amadi mamidadu ngasang nganglami nupi adugi mamid adudagi karigumba angpa mangal amasu thoklaklami Jagdishna nupi adugi manakta changsilubada nupi adu amuba maikhu adugi marakta ikangkaudana khangmang mangki ngaihak leiraba matungda maikhu sing adusu mangki adubu matang aduda Jagdishna chingnung adugi manungda ukhiba adu mahak thajaba ngamlamti amadi masa pumbagi tu adu chap yunglami chingnung adugi mayai chabuk aduda makhoigi city adugi maming chatlaba industrialist Vishnugi asiba hakchang ta aduna leiramba thengnaki mahaki hakchang habadi mathak thangba hakchang gi sarugatu yauramde mahaki khut khong amadi makok khakta ta aduna leirami mahaki hakchang gi part sing adusu kanag mamana taisinduna thamlami amadi marai bakaduda koiraunaba symbol amasu yeklami symbol adu karigumba fattaba mahi tawbada sizinaba symbol amasu malami madoda sunatana Vishnugi yet thangba khutki khubi adu yauramde mado uraba matungda Jagdish chingnung adudagi police station da chenduna laklami amadi mahakna urakhiba sing adu loina tamlami tha ani asigi manungda thokdok asiga ani suba thokdok oirami mamangi amabesagi ahingdasu police na turel mapanda Vishnugi asiba hakchang aduga chap manaba hakchang ama phangki city aduda dukan macha ama phamjatuna leiba Niras sahugi asiba hakchang Niras kisu mahaki yet thangba khut adugi khubi adu yauramde amadi marai baga aduda koirau naraba fattaba mahi tawbada sizinaba manba symbol adu yeklami case asigi investigation asi Rabi kauba police officer amana yenglami case mayam adu uraba matungda Rabina makhoigi city adugi manung aduda karigumba fattaba thabak amadi tawre habasi khangba ngamlami police na chingnung adugi manung aduda thiba humbagi thabak chatharami adubu karimata thiba phanglamde Rabina case asigi maramda mafam adugi misingda hangluba matamda Vishnu amadi Niraski yet thangba khut ki khubi adu makhoi anina sijinge mamangda kakhrabani haibadu khangba ngamki wafam asi tabada Rabi pungangaklami Rabi case adugi investigation yamna kanna tawrami adubu handaki amabashaki ahing adudasu karigumba tamthiba thokdok ama thoklami thokdok adu thoklaba matungda Haripur hairiba city asibu pungon olhanduna thamlami numit adugi ahingda aje kauba doctor ama mahaki thabak loiraba matungda hospital dagi mayumda halaklami matam kuiraba matungda handakta machanupa amasu phangjarami numit adu mamangi numit singa iman manadana yum adugi mai sing adu mamduna leirami yum adugi manung aduda thaumai kharadi thalami mado ubada ajena mahaki nupibu hanjin kaurami adubu kanamatana khumlaklamde adubu matang aduda mahakna ikang khongdana mahakbu kanaguma mana yenglakpakum taurami mahakna khudakta thaumayama lakhatuna imung adugi akoibadu koyeng yenglami adubu kanamata leiba uramde ikang khangudana mahaki mamangda ngasang nganglaba langlaba mamit ani parba nupi ama khangleb lepakhi nupi adubu ubaga aje yamna kirami amadi makhutagi thaumayadu nathoktuna takhi mahakna uchina china yumadugi mayadu thalami mayadu thanbaga mahakna mahaki mamangda sari amuba sepa nupi ama leptuna leiba urami
Nupi adugi masam adu ifa farami. Nupi aduna mahaki langlaba angang mamit aduna ajebu munna yengduna leirami. Ajena nupi aduda mahak kadano haiduna hangbaga nupi adu malamda nuksidgumna mafam khangdana mangki. Matang aduda ajena mahaki machanupana kanna kapagi khonjel tarami. Khonjel adu tabaga mahakna ka manungda chensinduna yenglubada mahaki machanupa adu phabungi mataida famduna kaptuna leiramba thengnakhi. Amadi mahaki machanupa adu nupi aduna mangkhiba maike adomda yengduna leirami. Ajena machanupa adubu pamge haiduna nonthabaga mahakna ukibadu mahak thajaba ngamlamde. Phabung adugi makhada mahaki nupi adu siduna taduna leiramba thengnakhi. Mahaki nupi adusu mamangda sikiba sing aduga chap manana taduna leirami. Mahaki makhud makhong amadi makok adu taisinaduna leirami amadi mathak thangba hakchanggi saruk sing adu yauramde. Mahaki maraiba gadudasu koiraunaba fattaba mahi tawada sizinaba manba simbol adu yektuna leirami. Mado ubada aje kanna kapki. Tawdok asigi pawasi city adugi manungda thuna sandokiduna Inspector Ravi Sutarami. Mahak khudakda ajegi mayumda yoraklami. Ajegi nupiki yet thangba makhutki khubi adusu yauramde. Rabina wafam asigi maramda ajeda hanglubada ajena mayamdagi lotsinduna thamlamba wa ama hairaklami. Wa adu taraba matungda Rabi sor holamba adu khanglep lepkibagum tawrami. Ajena makhoi matam kuina yamna kanna honaraba faw angang amata yawba ngamkide. Maduda kanaguma mana chingnung adugi mayai chabukta surung ama leibani amadi surung adugi manungda mai haiba nupi khara leibani. Nakhoi anina makhoi ki manakta chattuna unarurabadi makhoi anina khalibadu oithokpasu yai haiduna hairakhi. Ajay amadi mahaki nupina wafam asisu hotnaduna yenglake haiduna khanki. Makhoi ani nongma sandhya ama chingnung adugi mayai chabukta laktuna surung adubu thirami. Matang aduda yamna kanna nungsit silaklami. Makhoi bu kanagumba mi kharana kaurakpasu malami. Nupi gi khonjelda mahaki nupi gi maming kauraduna nupi kharana amukta kaurakpasu malami. Makhoi anina khonjel lakleba maikei adu tamna chattuna yenglubada mafam aduda surung ama leiramba ukhi. Ajay amadi mahaki nupi surung adugi manungda changbaga sari amuba sepa nupi amana ajebu surung adugi manungda changba yaroi haiduna khamki. Mahaki nupi mathanta surung adugi manungda changbagi ayaba pirami amadi surung adugi manungda changki. Ajayna surung adugi mapanda leptuna mahaki nupi tholakpa ngaiduna leirami. Ngaihak leiraba matungda surung adugi manungdagi mahaki nupina yamna kanna laubagi khonjel ama taki. Mahaki nupina surung adugi manungdagi tholakpa matamda ajaygi nupigi yet thangba khutki khubi adu yauramde. Ajayna surung adugi manungda kari urai amadi kari taurai haiduna hanjinna mahaki nupida hangki. Adubu karimata khumlaklamde. Numit adugi kharanigi matungda ajaygi nupi mironki. Makhoi machanupa amabu phangjarami. Adubu ajaygi nupigi phibam adu nongmagi soksinba hengjillaklami amadi mong ama tawba hawraklami. Mahakpu kanaguma mana sumhatkhiba sumalami haiduna hairakhi. Vishnu amadi Niraski mihatki case adudasu Rabina misingna hairakhiba aduga ajayna hariba aduga manarami. Ajayna Rabida surung adugi manungda leiriba nupi sing adu mi mande hingchabi mali amadi makhoi sing adu phattaba mahi tawba mali haiduna su hairaklami. Makhoina mi singi khobi adu lauduna mi singbo makhoigi control da thammi amadi amabesagi ahing khudingi mi amagi bali katli. Ravidi wafam sing asi amata thajaramde. Adubu city aduda thokliba thokdok sing adu uraba matungda Rabigi mapungningsda wahang kaya amadi poklami. Numit adugi sandhyada Rabi mahaki hawaldar amaga singnung aduda laklami. Singnung aduda makhoi anina khara manungda changlaklaba matungda akanba nungsit ama silaklami amadi singning adu pungmammamki. Matang aduda Ravina mi kharana laubagi khonjel ama tarami. Matang aduda ikang khaudana Rabigi mamangda Vishnu Niras amadi Dr. Ajaygi nupi tholaktuna lepakhi. Makhoi pumnamak adu makhoigi thawai ngakta oirami. Makhoigi maithong adu taifet tarami. Mikha adu musin murami amadi thawai sing adu Rabi tamna tapna changsillaklami. Adubu Rabiga lakminariba hawaldar adudi karimata uva fanglamde. Matang aduda thawai sing adu malangda mafam khangdana mangki. Madaw pumnamak adu uraba matungda Ravi khanfam ama khanglamde. Mahakna wafam adu hawaldar aduda loin tamlami amadi masamau fapa officer kharaga
mafam adugi mi kharaga kautuna pura'u haiduna hairami hawaldar aduna mafam adudagi chatkibaga chingnung adu pungmam mamsinki Rabina nupi kharagi khonjel su taraklami nupi singatuna mahaki maming su kauraklami mahakna khonjel adu lakliba maigi adu tamna chattuna yenglobada ajena hairakiba surung adu leiba uki surung adugi manungda changbaga Rabina amuba maikhu mayam ama paiduna leiba urami maikhu adugi marakta Rabina Jagdish amadi ajena hairakiba sari amuba setpa nupi adu uki nupi adugi angangba mamid adu haujiksu mahaki masamgi maraktagi langtrik langna ngalami Rabi nupi adugi maningda inaduna surung adugi manungda changki hawaldar aduna mafam adugi mi khara chingnung adugi manungda puduna lakpada makhoina ching adugi mayai chabukta Rabi gi asiba hakchang taaduna leiramba thengnaki Rabi su mamangda thengnakiba asiba sing adugumna khong khut amadi kok sing adu taisinaduna taaduna leirami mahaki maraibak adudasu koiraunaraba symbol adu yeklami amadi mahaki yet thangba makhutki khupi adu kakhibadagi yauramde mado uraba matungda hawaldar amadi mafam aduda lakliba mi mayam aduna singnung aduda hingchabi lei haibadu thazarami hingchabi sing adu fattaba mahi tawi amadi maral leijadraba mi singbu fatuna bali katli haiduna khallami numidadudagi Haripurgi mi singna chingnung aduda chatpa lepki amadi ngasisu mafam adugi mi singna chingnung aduda hingchabi lei haiduna thazanei ngasi fabo case asigi maramda kanamatana karimata khangdana leiri Facebook ta Manipuri horror story gi Facebook page fu follow tawiramu loinana karigumba wariasu mayamna pambi taragadi channel asibu subscribe tawiramu amadi video asibu like and share amamta tawiramu mathangi video da amuk unarasi habisiga loinana yangkopam loyang anbana mayam pumnamakpu kainabagi yathang nejari